Kumja lising aniga kulhumdogi megi ahumdagi haurakhiba Manipurgi irang ase ngasi chahi ani mapung pharakpaga iroinana RPI atwale na sinduna Sikimda haikalekat tambagi thauram pangtokre Sikimda official tourgi damakta chatkiba party asige national secretary Maheshwar Thaunawjamna silaga chathakiba thauram aduda party asige northeast in charge Binod Nikhalje party asige Sikkim state ki president Namgyal Bhutia amadi party members singna saruk yaduna pangthokiba haikalekat tambagi thauram aduda wangang aduna Maheshwar Thaunawjamna hai Kumja lising aniga kulga humdoigi me ahum hairiba numit ase Manipurda black day ama oina palan tawba yai maramdi Manipurda hanadagi khundamirakpa yelomi sing nataba Manipur manungda hanadagi laisilaba mioi kanglup kharana Manipur bu machet tana thugainaba hanadagi plan tawduna honarakiba kaya adu numit asidagi hauraga miyamda pongna lan taba haurakibani lan asida Manipur kaiba yaroi haiduna chongthokhiba tungi yumbi oigadaba mahi tamduna leigadaba kaya ngasidi Thawaina pontha pikre pumnamak asigi mafamda ngasi miyamna ikai khumnaba utuna haikalekat tamduna pangthokliba thauram asida Manipur Thugaiba Pamba mi khudimak Pungmut Muthatlaga Amata Oina Hingningba Khaktagi Oiba Manipur ama oirakpa oirasanu haina Maheshwar makha taki ngasigi thauram aduda saruk yakiba party asige northeast in charge Binod Nikhalje na hai Kumja lising aniga kunga humdoi megi ahumdagi haurakhiba Manipurgi irangna ngasi chahi ani mapung pharakpa asida Manipurgi miyamna thengkhang kaya awaba mayokna duna lakli hariba irang asi athuba matamda loisinduna tangdu leitaba lamdam ama soidana lakpa oirasanu haina mahangna phongdokhi si Megi tang ahum 2025 Megi tang ahum 2023 yamna nungaitaba Manipurgi itihas ta Bharat ki itihas ta munaidana lehauradaba black day haitare numitu da Manipur thugainaba tawramiba tawraiba tawkhriba loina khangakpa numitu da safongakpa Manipur Thugaiba Pambamba nungsi chanana pulap hingminani na leramba athaubi sing kayana thawaina pontha pikhiba chahi ani sida thawai aduki matik mangkhre maman wangkhraba thawai singdu mama mapa amagi macha oiriba macha nupa oiriba macha nupi oiriba lumda like tamaga leijagadaba thabak tawraga leijagadaba tungi yumbi oigadaba mayamdo ngasidi Manipur ima leba kandaba yadi haidun thawaina pontha pikhiba su mayam ama leire adu ngasi chahi ani phajalakpasida ngasi Manipur ki damakta sacrifice tawgiba ima leba ki damakta sacrifice tawgiba mamang thaduna thawai thabada pamukidraba iraicha singdo adugi damakta ngasi akhoi ai Sikkim da leijai huji official tour magi leije duda akhoi gi north east observer Mr. Binod Nikhalje aduga akhoi gi Sikkim gi RPI gi president Mr. Namgyal akhoi aduga akhoi gi workers ka pullaga ngasi ichamchamna ngasi gi metang ahum numise chahi ani subagi ichamchamna akhoi thamoi sengna pangthokchabani thamoi sengna leikidraba singdugi atma santi oisanu aduga Manipur da yam thuna santi halaktuna yamna safeguard oiba yelomi singi oiba akoigi tangdu leitana leinabagi damakta yam thuna solution poraktuna akoina hujik chatpa akoina jaga khara chatpa yadriba akoina akoigi oiba free movement oidriba se free movement oihelaga Manipur tangdu leitaba Manipur ma yam thuna oihelaga phatriba Manipur Thugaiba pamiba mayam se mokoibu muthatkhraga afaba Manipur nusiba singna khundaba Manipur ama ohenba pami haiduna ngasi numitda ishorgi mapugi mafamda thonijari